लेबाक अमगी लाइबक हाइबसी मही मसिंग अमदी ह्यूमन रिसोर्स ना लेपकदबने हाइना मणिपुर की चीफ मिनिस्टर एन बीरेन हाइख्रे तमेंगलोंग डिस्ट्रिक्ट एडमिनिस्ट्रेशन की सेंटिनरी थौरमगा इरोइनेना 13 सुबा स्टेट लेवल ऑरेंज फेस्टिवल 2013 ngasi चीफ मिनिस्टर एन बीरेन तमेंगलोंग डिस्ट्रिक्ट की एपोलो ग्राउंड होगदोखरे इंडियन फॉरेस्ट एक्ट 1958 अमदी मणिपुर फॉरेस्ट रूल 1958 ने पीरिबा चन्ना कांगलोन सिंह ngakna चलिब्रा हाइना ngasi लांगोल गे लांथुंग चिंग द खुंदारिबा खुंजा सिंह फॉरेस्ट डिपार्टमेंट ना वेरिफिकेशन चथखरे काउंसिल ऑफ टीचर्स एसोसिएशन कोटा अमदी जॉइंट टीचर्स फोरम ना 3 सुबा रिवाइज ऑफ पे आरओपी 2013 मपुंग फाना चनहनबियो हाइबा दाबी तौरुदुना ngasi पैलेस कंपाउंड लेबा इबोयाइमा सुमंग लीला संगलेंदा गवर्नमेंट ओजा सिंह की ओइबा मिफम अमा पांगथोखरे लेंगा के ओजा सिंह ना तालिबा डिमांड अथुबा मतमदा मिजेंग चंगबिद्रबदी HSLC अमदी HSSLC की परीक्षा बॉयकॉट तौबगी खोंजंग लाकदौरी Citizenship Amendment Act asibu yaningdaba phongdoktuna North East ki mapong kaya da sanction kiba khongjangda miyoi kaya asopan nangkiba amadi miyoi kaya na thawai mangkiba adubu yaningdaba phongdokloduna ngasisu Kangla Gate mamangda silent solidarity utkrai DM College campus ta mahiroi singna wakat khongjang sanction krai Tera khongsang bidagi kaibulam jaukta kwakta khuman IVR da saba nimfu sabi thong asi mayai chabukta kintharakkana lamdam asigi miyamna awaba kaya mayoknare athuba matamda semjin biyo haina lenga ke pungning singsilakli Hauki basahi 2019 da Manipur Police Constable Male 2019 gi fal haidokiba matamda waiting list da yaukiba candidate singbo tha asagi kunmanga fawgi manungda lenga asina lokshin bidrabadi ain gi oiba mateng lauragani haina waiting list candidate of Manipur Police Constable Male 2019 batch na lenga ta section wa thamlakli Lenga ki lusingba sing amadi IOC gi higher authority singna petrol amadi diesel stock ta marang kaina leiri haina jinbal thongda koilaw logjarbasu bus service tawriba driver singi oinadi adumak wahi khaktamak oiri haina ngasi all Manipur Bus Owner Welfare Union gi thomi singa unaba amada union asigi convener Brahmachari Mayum Danabir Sharma na phongdokhrai Tengkhang kaya da bosemna loba high school living certificate examination parikha singi result out toraba matungda complaint kaya lakibadu makhatana 2010 da thoktanabagi pandamda Board of Secondary Education Manipur ne sinduna Imphal West ki Baboparada leiba bosem gi office ta ahumlak suba tangka ki oiba oja singi evaluation training program pangthokre State Health Society amadi Medical Directorate na khusamna sinduna Geriatric Medicine gi lamda numit humni chumna sathagadaba training program amangasi lamphel pata leiba State Family Welfare Training Center da hogdokre Senapati District ke manung chana leiba Kaibi Village ke Village Authority amadi Village Beautification Committee ne sinduna ahumlak suba Dustbin Less Drive Festival pangthokre Village ase Autor gi MP Lorho S Phojena Sangai Festival ga mari lenena pangthokpa Cherry Blossom Festival da Model Village ama oina lauthokrabani More da leiba nipum doi suba Assam Rifles na sinduna ngasi More gi St George High School da Swachh Bharat Mission ga mari lenena layekpa sangdamnabagi thormama pangthokre